ताइबंगसु येंगसिलकपदा चुंगसेनबी ओइरंबदुदा ngakna चुंगसेनबी ngakna सर कईदौरे टेंशन ओइना उइ कना नाबा यावरगे अबोक नाबने सर ओ कई ओइना नाबनो सर अरुबा लैना नतेदा चलुखिगे ताइबंग ngakna चटख्रिबा चुंगसेनबीदा येंगदुना लेहौई महाकसु खंगी महाकुम चुंगसेनबीसी मथा साबा माइथोंगदा चटख्रिबा अदु लेपदुना येंगदुना लेहौई चिंगलेमबसु पाउ ताबना पाखतना हॉस्पिटल तमना लाई चुंगसेनबीसु मतोमता अंगाउबी अमगुम कॉरिडोर चतुना लेरंबदु उबदा चिंगलेमबा पाखतना चेंसिलाई चुंगसेनबे अबोक्ति हा अबोक्ति चुंगसेनबी पिरांग थांगबा ममित अनिदु चिंगलेमबदा निंगमदना येंगलई चिंगलेमबा पाखतना चुंगसेनबीगी मसादु लैदना येंगी अदुगा हंगलई हायोसे नंगदि क्याम सोके से कइनो केम खुमद्रिसिबो चुंगसेनबी तपना चिंगलेमबना हायो कइनो अबो कैसुम तौदिए लाओ अबो कायदा लेहवे अबो की मनाक्ता जसे चुंगसेनबी मपी तपना सिंथादुना अबोक तुमख्रे चिंगलेमबा अबोक कनबा ngamgadaba मानरे अबोक कनिंगे अबोक कइना निंदे अईगिदमक वाजरक्लबी अबोकने अबोक कइनाबा ngammoye चिंगलेमबा चिंगनाबना हेनखिबना अबोक कइदरोगे चुंगसेनबे हायो अबोक कइदरोगे चुंगसेनबी मसादु इथक थकतना ICU दा चिंगलेमबा पंथबा तौदना चुंगसेनबीबु पुदुना ICU तमना लाई चिंगलेमबा मबोककी फिबमदु उबदा चुंगसेनबीदा ओनसिनदुना अबो हौजी करी फिबमदा लैरिगे चुंगसेनबी तपना हार्ट ऑपरेशन तौदबा यारोय हाइरि चिंगलेमबना पैसादी चुंगसेनबी चिंगलेमबदा येंगलगा अइना फनबा सिनख्रे कदाइदगे अइगी लैबने नंग थेंगलनी हन्नबा तौरो चुंगसेनबे अइखोय नि हानगुम वालोनगुमसे लुहोंगबा अमदि अइना नंग नुंसिबसिना नंग अइगी इजम चमनबा नुंसिबगी मरिदु तत्कदबा ओइरदि अइ लुहोंगबगी वासे हौदोकलमदबन हेना फै चुंगसेनबी ममित्तु चिंगलेमबदा येंगलगा अइखोय अनिगी मरि हानगुम लैरि हौजिकसु अहोंगबा लैते अइ नंगोंदा वालोते अबोकी ऑपरेशन की पैसा अइना फनबा तौख्रे चिंगलेमबा सावगलई ऑपरेशन की पैसा की वा तोखरगा नंग अबोंगना असिगुम फिवमदा लैरे फाव हाइनिंगदुसे कइगिनो अइबु नंगी नाकता लैहनिंगदबा नंगी नतेंग पांगबसिदा फाव हानगुम हराउना पांगहनिंगद्रिबसिरा अहोंगबा नते हाइरिबसे चिंगलेमबा प्लीज ट्राई टू अंडरस्टैंड अइंगोंदा थोकलिबा थौदोकसिना अइ इसा फावबा कदाइदा लैरि फाव खंगलक्त्रबा मतांग लाई नंगदि अइगी बेस्ट फ्रेंड नंगना अइगिदमक अदु खनबिरगा हौजिकना अइगी अवाबसे खंगद्रिबा करिगिनो चिंगलेमबा तपथादुना यारे अइना खंबनजबा हेनखिबना अइ वहाई खरा सोइख्रबा माले अइ सोइख्रे चुंगसेनबी हंदक्ति खुमलक्त्रे चिंगलेमबा तपना लाओ डॉक्टर उनरुसे चुंगसेनबी पाखतना यारे उनद्रसु चिंगलेमबना उनरगा अकुप मरोन खंगनिंग तौबने अइना हाइरिदुने यारे ऑपरेशन दी करम कांदा तारगे लेप्ट्री चिंगलेमबा ngakna yenglai chungsenbi pakhatna aina haidi doctor na hairakri haiba lao nasado yam chokthana ure saksu saram khiroi sakhra char lao ai chaningdre hare adudi leram ai oina layurage chadaba su yaro chinglemba adu hairam laga chatkre chungsenbi su chiardu da famduna chatkriba chinglemba da yengduna lairi ngasai hairakliba doctor gi wafamdu amuk ningsinglai चुंगसेनबी ज्ञान तादबी फट हौगतुना खोंथांगदु थुना थांगदुना थोगलई मा खल्लुबदा मागी लंबी पुमनमक ममख्रे अमरोमदना माना चिंगलेमबदगी मतेंग लौनिंगदबना मबोकी ऑपरेशन तौनबा पैसा लैरे हाइदुना हाइखिबनी चुंगसेनबी सुम खलकपदा करिगुंबा अमा निंगसिंगलई खोंगलई थुना हौगतुना लाई ताइबंग सुसोमदा सना मतुंगी डोनरगी मरमदा डॉक्टर गा वारी सानरुरबा मतुंग थोगलकपदा लापदगना मिरागा खड्राकबगा नोक नोकतुना गैनी वार्डगी थोलकपदु हेक मायोकना थेंगनरे खड्राकबा याम उसितना नोफेट तौना ताइबंगदा येंगलई मिरा सुमंगाई ताइबंग उरे काइना कीना हंगोइना चटपा नते उसिन्नबोय उसिन्नदबोय
Taibanggi mamangda tauge yauna khadrakpagi makhutta kolai. Taibangdi animak ubada sauning batin hauba haibadu oire. Sangsinduna funinglabani. Adubu kantharubada karigi manaruni. Asawbadu fazilaga nofre tauna. Lukhak zawada harawo miso laitaba nate. Wahaidu hairamlaga Taibang hanna yenglamdabi chatkre. Khadrakpadi Taibanggi wahaidu chanana mangonda panbana sauna changshinge tawi. Mirasu manarunu haiduna khadrakpagi khudang paiduna jinglaga. Tamoi siba moigumbase manaba haunade. Aina pamdre haiduna sanaba yaba sanaramlaga laklaba mine. Khadrakpana mi usitaba saratana. Mirasu khadrakpabu jingduna pukre. Taibangsu khomaida call taurai. Hello, Tamai. Khomaina. Tajai sir. Thaubalde hojik nupi ama call taurai. Nupi du kidney pigi haiduna call taurakpani. Hojik oiriba fibam sida aishu hoi haiduna yakre. Sir adudi nupi du karamba matamda unaba chatkane. Nupi du hayeng Imphalda lakani haiduna haire. Aduga test na chingba taunaba. Sir wafam amta kaidaurai. Ai hojik sar sanaga makhada hangchik langnaba tholakpada Madam du thengnajai. Sana su masaga nungaitabaga hekchanana Madam du ubada ningai tawduna laikre. Madam unagena. Taibang sauna. Aina noida kyarak haiba natro. Angang du mapanda puthokanu haidana. Sorry sir. Yare thamo ai lake. Hoi sir. Taibang su panthade khudakta sana matumgi room tamna lai. Haina sana su ningai tawduna lairami. Taibang changlakpa ubada sana machindu sauna pumthoktuna. Papa mama laaga aina kauba khumlamde. Taibang mamittu khomaide yenglai. Khomai mamaidu makhada nonthaduna laikre. Taibang sanabu pamkhatuna. Sana mama du tadaba oiramni. Natte papa aina kaubada tayima. Sana se ayo tawraga ningai tawgono fate. Papa ai mama uninge. Mama na ay nungside. Ay ayo tawi khangasu malakte. Taibang machabu chetna konsinduna. Sana papa kaidaw haibano. Ichabu nungsiba papa lairiside. Nang hayengkai mama padmayade. Natradi papa sulaoy. Sana matum manapka thuthu chingkhatuna. Papa nang lao ay hairaroy. Taibang khomaida yenglaga. Tamay sana se hidaka pamatamoyre. Sister amukta kaubiro. Hoi sir. Sana matum hidak kapa haibadai amukka hena kablai. Talli ay hidak kapningde. Ay ayo tawrasu hidak kapa nai talli. Sana nang ayo tawbudo hidak kaptana kamay fadoino. Hidak kapaga ayo tawbaga kanana hena nai. Sana matum kapna. Ayo tawbana. Adudi hidak kapasiko. Ichahana asumna. Hidak kaluina duna laibase. Papa yengba ngamdi. Somdana Jungshenbi Jinglembana mayum phok thilamlaga mayum changlai. Ningthem hoigi yumlomda changlai. Jungshenbi Mangolda leptuna kaurai. Bacho Machobi. Sakhidu thong hangdoktuna thoglai. He kaino numidangsida hanubidu siraba natro. Ningthem su thoglai yudi ngauramde. Jungshenbi ubada ngakna. Kaino Jungshenbina Machobi Ningthem khonjal kana laukhalai. Hayune sasan. Jungshenbi khangprek khangna. Abok to operation tawni haye. Ningthem na. Adu kaidorage si dawre haiba natro operation du tawdradi. Sakhidi paithoktuna laikre. Jungshenbina aboki operation se senyam changni hai. Machobiga bachawgana hingol se lobiro. Aduga seloina lak tarada piyo. Sakhina Hey, paisa tu tang mali lak mari pige. Jungshenbina Machobi adudi ko naroye. Sakhina Sirasu yaraba hanubiduda paisa tingna layeng do soruk hatokro. Ningthemna Hoine sige ko kok sikro. Leite paisa ga lak mari fo yamalabane. Jungshenbi kaptuna Bacho adumna haibigeno abuki anabase paisa yam changani haire. Sakhina Napa na puna thamlamba malabo ingholda natana lawsi phau yoli basi udro nangi paisa se tangmali mari pirage ko
Sakhi handakti paisadu puthokduna Chungsenbida pirai. Aduga se atai di thijaro aduga che changdo nang chatringai de sign tawduna piramu paisa watpadudi hapu hairkanu na sayon gi siyo loi bema nupa changlasi ningthemna masak singsiga Chungsenbi paisa singdu makhutta paiduna amamamta yenglaga mapi tap tap tarai. Abok la yengnaba paisa leire ai hingol yole abok na senabinaba thamjaba hingol se ai yole abo ai hoje awatpadi kadaidagi thigane ai paisa singse kamdawna thigane. Chungsenbi tawfam khangda thoglaktuna numidangdu hospital tamna Chinglembada thilalai. Mahak paisagi asuk matha sare haiba Chinglembana khangdanaba hotnabani. Hospital yauraba matung Chinglembana tapna ai janglakhige yare ai adum chatkrage. Nang paisa yauraba yaure nangsu phajana chatlo. Hoi ai hayengdi imaga puna lage ayuki chaktusu ai purage. Hoi changhage. Chinglembadu Chungsenbina chatkriba maikaida yengduna leihawi. Chungsenbisu mabokna leiriba ICU adomda laktuna mabokpu yenglamlaga thongjil mapalda thariba chokri singduda phamduna mangduna leiri. Thangnaba roomda leiriba sanamatumdu lona kanamata leitaba timing yenglaga makhongdu tapna tapna thangduna thoglai. Chungsenbisu mamai leithorakpada sanamatumna sound thokhandana lakpa ubada ngakna yenglai. Makhong machaduna chaukan kanduna tapna tapna lakliba mawongduda Chungsenbi mamit kuptana sanamatumda yengduna lei. Hek yengbada nungsiba pokpa angang haibadu asumna tawramba tai. Sanamatumsu mamai haigalakpada Chungsenbi leirambadu ubada ngakna ngaihak yenglaga kaurai. Miss Chungsenbi ngakna hau sanamatum nangdi sida kaidawriba. Sanamatum chansillaktuna Chungsenbida yenglaga Miss nang ai anaba hangba laira. Chungsenbi ngakna nang nariro kaino kayoina narino. Sanamatum mabuktu haigatlaga tu sida ai ayo tawbada hida kayam kapchani. Miss nang ayo tawdra. Chungsenbidi pungak-ngakle ngakna kaino sidi dialysis tawbaine kaino sanamatum se nate asuk pikliba angang sida. Sanamatumna Miss kaidawrage natomta murum solida ayo tawbasi nai khangdro. Chungsenbi tapna sanamatumda nungsina nungaitana yenglaga nang haujisu nabro. Sanamatumna naye number 1 tawbada nai papana hida kapadi pharani hai sungphatti phatte ado Chungsenbina hida kapadi khudakta pharak tawnate tapna tapna pharak tuine nang sida tholaise noi mama baba hoi khangdro. Sanamatumna khangde mama di lakne papa di lai mama palasu sawe ai mama uninge. Chungsenbi sanamatumbu nungsina makokta nanbiduna nangayo tawa faradi noi mama na unani haibane. Sanamatumna Miss asengbara. Chungsenbina wari sanariba anidugi matau uraga laptakna taibang thawai tana yengduna laikre. Ahingdu Chungsenbi mikup ama fau tumthau yadana leiri. Mabokki operation gi paisa masigi mathakta amuk sanamatumgi wakhal amuk khalai. Ngasai doctor na haikhiba wafamdu amuk ningsinglai. Hauzik patient gi fibam asuki matik lusinkre. Mahaki heartbeat rate su slow oikre. Yaragadi hayengmak operation asi tawnaba honase. Chungsenbi wahaising adu ningsingduna famli hamlambadagi fuk haugatuna amuk tholai. Aduga counter da laktuna night duty tariba nurse aduda sangsinduna kaigumba amta yengjage. Nurse na yani kai. Chungsenbina unit 4 gi room number 5 gi patient sanamatumgi report amukta yengjage ba. Nurse na yani ngakta ngaibiyo ado patient gi kana oirabano. Chungsenbi nga khumfam khangde machinda tholakpa ama hairai. Chumna sum khangnabane. Nurse na record sida leijare hauji faugi oinadi loina sudri. Chungsenbina yam nungaijare.
Chungsenbi recordsingdu kupna yenglubada ungangakle sana matumbu hena nungsibasu faurei mahak nurse da onsinduna hanglai angangse donor di fanglabra nurse tuna haujiki oinadi thoidokba khangde doctor doina hangbiyo Chungsenbina phare adudi doctor kana oirabano night duty tabibra nurse na Dr. Arun ki patient ne madi ngasi de takre hayeng oina unabiro Chungsenbi tapna surgery ki Dr. Arun oire phare aye muk thokrage nurse su Chungsenbi de yengduna lehawi ayuk angan badu Chungsenbi hobe mayumda haitharaktuna magi leijariba sandu yonana ba haina khiba mi singdu laktuna unarami sandu sel thina ba loiraba matung Chungsenbina sandu da yenglaga tapna angangbi macha nakoi anina aboki punsi amukta kalauko ei nakoi anibu inakta thamduna nakoi anibu naning thunghanba ngamdre nakoi aibu arauganuko san singdu Chungsenbi ki wahai duda chanana khonglai Chungsenbi kaptuna angangbi ei aibu arauganuko nakoi aibu dingauko ada nungaina leibu oyuko san singdusu uduna jatkre Chungsenbisu sanda yengduna leihawi tanjaduda Chinglemba call tawrei Chungsenbi call du tapna paikhatuna hello Chinglemba na nang arang de call su paide kaidore pharak taraba nang hoji kaida le yumda awoki operation ni kamdo butare horen tawrani ai lake hoji ibani chase Chinglemba kaidore horen oina lao ai hoji kidi chatkrage nang aingonda wa lotpagi mawong tawe handakse lote matangna adumna khanbane ai thengi thamage horen oina lao lakesu Chinglemba wa haibaga nangde Chungsenbi call du kaktuna hospital tamna lai taibang sungasidi kidney donor tawgadaba nupidu unagadaba maramna mahak magi company gi thabak singdu khomaiga rikiga da sinakre aduga masu yumda haitharai Mangolda asa magi mapuroi bada onsinduna aidi haijabaduni yumbal mathong chade nupise yum koiroi haidana imung sigi ijat ka kari mata yengde masana bu pamnadi apamadu hekta tawe hojigi matamgi na hasingse onthokna phatkhire ai budi atombine aini wa ma haibada property sigi wa haudei hatabada taba aigi wa lobi bro moi babungbo Maimuna nang no hai khudingi nang atombini haiduna hek paliba adu achobuna nangbu kaidonungda inthokte haiba nang khangliba natro mama nang na fawba nacha ani sida manaba mityengda yengba ngamdrabadi kamdongno jakholakani asana aidi adu ada khangde moi babu property se moi babung laidingai di thongna hausi aduga company se aigi isada pisi Maimuna ai ngakta pothage haujik oiriba isugi fibam sida ai adugumba amata sangde asana changloi bamta asa wahai adu hairaga mamai leithorakpada taibang changlakpadu ubada asa mamai fat leiduna changkhre taibangsu tapna changsinduna maimugi nakanda famtharai Maimuna isudi kanaga lehore taibangna nurse amada sinarame babu Maimuna donor nupidi kamdore taibang tapna pung 13 adaida lakani haire Maimuna paisa nungsagi wafam di kamdori taibangna babu paisa fana leirasu paisa na miyoi bagi punsi thawai paisa na kanba yade haibase ai ngasi di khangi babu Maimuna isor na chanbiraklabadi hotnariba pumnamakse soidana mai pakani taibang pumnamak fajenduna wadu thaidokduna mapa ibungogi mawong yenglaga hairei babu imana haibasu haibane ai wafam amta haijage matang budi chadre Maimuna kaino hayo taibangna imana haibasu haibane company sigi mapu nauna ohenbada aigi ifamdagi nungaitaba sauningba leijade Maimu ngakna asauba taibangna ai hoji kaisu kalaktre imana pamba mawongda adum tawbiyo aigide sukna tangi icha sanana hanagum pharakpado madudagi henba leitre Maimuna nang ipabu araubra chauba ichabu achauba lanfam khudingda thengnaruchu haiduna
natomtamak thadoklaga hojik mai paklaba mamai chumba horoklaba matamsida amu ichagi awaba matamda ipana tumin leptuna yengbagi nang ipabu warobro taibangna pabong aigi oinadi ai sauningba waroba leijade aibu asida chalo asi tawbadi fai haiduna matam chuppada lambi takpiduna thawna hapi khiba aigi asoibabu matam pumbada sumthopiba misakti pabongne maimuna ipana yai ichana tawba khudingmak ipa yai hayo nang haujisu kaidongningli taibangna property gi matangda wari amuk hana sanarosi imaga pabungana fai khanbada tawbira aigide subna tangi sign du khak tawrage phare pabung ai manungda amukta changlukhige maimu handakti machagi wahaiduda ngakna yenglai taibangsu hoi mai hairamdabi manungda changkhre mamitta ngarang sana matumna chungsenbiga harauna wari sakhibadu ningsinglai tapna mikup khara thengnabada aigi ichabu harau hanba nohanba ngamliba nahakse atangbani mikup singduna aigidi kawba ngamlaroidaba mamal khwaidagi leikhiba haibado oire aigi ichana asumna nokpase aigi ifamdadi atangbani matomta mingsel mamangda dress hongdokna choiro lolai tanja aduda khomaidu call tawrai hello tamai kaidore khomaina sir pau ma leire kai pauno donor gi haina khibu nupidu ngamlaroi haiduna haidorokle kai haiba aseng bana sir hojikta masamangna call tarame sir da tobiraktabra aingonda kemta hairakte tamai pau se aseng boirabra hoi sir adude ai maramda amukta hange thamo hoi sir khomai call thamkhraba matung taibang nupiduda call tawrai nupidugi number dusu chatlamaga amuk chatkhidre handakti taibang sauningna nupidugi number duda call hanjin ahumlak suba oina call tawrai adubu upai leite number du adumak chatkhidre handakti taibang tawfam khangda sauna teptu fathaduna mamaidu ising saisili aduga mingselda yengduna laikhre wakhal mayamna mahakna uriba singdu mami sami urai tanja chana taibangi number da Dr. Arul call tawrai taibang matha sana paikhatuna Dr. Arunna hello sir haujikai da leibige taibangna yumda lei Dr. Aru wafam ma leire Arunna kaibo taibangna donor oigadoriba nupidu ngamlaroi haiduna haidoragle Arun ngakna ha kai haiba adudi kam tawbu tare taibangna asuk luraba tanfamsida ai kai tawgani khangdre Arunna sir kai henna luna khanjinbigano ai khoi lairibasidi taibangna hayengi mathangdi operation tawbagi matam thakre maraksida ai kai tawgani wakhal thoktre Arunna saraisu tawriba mawongsi ai taibangna kai tawba yawre doctor Arunna sana matum siningai tawduna leire sarbu kobiu haiduna call tawjarakpane taibangna February amuk horoklibra Arunna ngasai horome hidakpudi kapkhre adu sir yaragadi amukta lakpiyo taibangna phare ayoroknaba tawrage Arunna sir sanana paigi hairi paihanjaraura taibangna hoi Arun phone du sana matumda pirai sana matumna papa taibang machagi nungsiba siri tawba khonjel du tabada khangba ngamda kutum tasinduna khanglaga icha kaidore sana matumna papa nang lao lake papa hojik lake aina tum haugalakpada papa leiramde papa ne ichagi ahauba achapot leiba chatline ai chaningde papa lao hoi papa lage ko nang uncle da ningai tawba yade papa thamage ko sana matumbu themduna call thamkhraba matung taibang su loisinduna hospital tamna lai